Manipurda lebih mipum khudimakpu ipoknon khurumjari ngarang akhoi UNC na akhoi kuki mi tara maribu thadokre haiba kampham lere kampham tare thokibas ure video da social media da yamna ure viral chatle aduna aina hainingba wafamdi asuk wana imung amada pirang taduna mikap merau khunna leiringai matam sida madugi condolence service for loiba ngamdana na madugi numita moi chumugo thadokpa aina haininga point hojik lakani ngasi akhoi charoi pangdongba pungningnong khungi rongmai naga village ki akhoi gi kaka ama sikhiba kuki milton singna hatkhiba maduga mari lainaba muongna mali moi khunda itek tawruro UNC ga mari lainaba mali haiba wafam ase thamneningi moi khunda itek tawruro mi hatluro aduga madugi program tawringai matamda nagami sing khuisaunarakani adu matamda nagagi mi singna khanghaudringai da khangdringai da hariba kuki milton sing hariba kuki micham singbu hoi thadok rege haiba moi chapchaba ware ama laiba jara haiba wakhanda phawi tasena nungaite akhoi gi kaka akhoi chore pangdongba akhoi gi mi rongmai naga ahan amabu tamtiba muongda hatok piraga ngarang akhoi rimsta condolence service towi postmortem tawi adu laina UNC na mi tara mari do ilai laina thadokpa masisdi UNC gi president UNC gi thabak tawriba UNC gi leader sing noi gi mathak shona serak choi ne pigani noi chu sifam khangdana noi chu nomadi sirakani maside thamningi hauzik public gi mayam so pen lei akhoi hauzik sapang ngamdre mimangda ai khoi ji UNC gi makhadni haina khoi area da thabak tawrimni hauzik hauzik karamba policino karamba thawongno karamba politics no haibase hauzik khoi chapchaba khangba ngamdri adubu ai khoi naga brothers akhoi lengmai gi khoi jelongrong puigi mi truk athuba matamda UNC na responsibility puraga numit ama ani manungda puthok taragadi masida phaphatta thokdaba khudingmak UNC na pudabani public miyam youth sing mayam mikap thokpiu phattaba leader singbudi akhoi shamdokdabani public mayam na masi ama ai thamjenging leiriba naga brothers sing jelongrong pui sing akhoi mayam phattaba leader singbudi muthatbam thautai akhoi ne semsi magun chenaba matik leitaba ha jigumba singna paisa da ngaujaba masigumba leaders mayamna akhoi public mayam bu sonhaleba hawjik da khoi nonjaba tare kuki marakta kuki singbo khoi nonjaba tare ba ha kuki singbo khoi tax pirese kuki singedama akhoi cheng chu pirese lambi thado se loinamak thado se khoi khorumne se kuki singbo kari na tawriba miyam sibo ai khoi gi rongmai naga gi mi siringai matam sida ira na thodok pasi si na khoi na wakhan sai se ko prak sai se masi loiraga hapta mani lai na targa kari no ha na khanaraga tapna thodok rudi kari kai ha nangi imung makta misi mena thoringai da sai amadana ha harawbagi kari tawri pangthok leba tawnu ko tawnu leaders oibagi matik chade ko nahak leaders ama oiragadi chongthok batai praja mayam gi public mayam gi natraga nang lot leiraga ha siran turan tawgunu masi singna dabang ngamde akhoi chiroi pangdongba pungninglong khundai attack chalo
ꯑꯗꯨ ꯏꯔꯥꯡ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯁꯨꯝ ꯈꯪꯉꯤ ꯏꯔꯥꯡ ꯊꯣꯛꯂꯤꯉꯩꯗ ꯑꯩꯈꯣꯏ ꯅꯣꯏ 14ꯁꯦ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯕ UNCꯒꯤ ꯄꯣꯂꯤꯁꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯗꯤ ꯆꯤꯡꯅꯩ ꯃꯁꯤ ꯚꯤꯗꯤꯑꯣ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝ